Thaban song basalubagi koigi light sound amadi musician jingi instrument jing aduga ngarang karai dano migi thabal song hundra sangaga maki migi bell khongbagi kida kari kari no mai thadna khota tawba adugumado no adu ai phau haikhre hoiber migi artist singdu di madu purga sajari ni hinga sajari ne adubu hekta thabal song mi natrane isai torame na mai thadopi bai se masigi posi amna laibuk thiba pone aduga please don't dictate us akhoi the aduga please don't dictate to the peoples praja sing the dictate to wigno any organization government da si amka to boya bra khana biyo ina khoi da thabi che thabi ra koyai appeal to boyai hekta madu tawradi akhoi thinge ga haibugumba government ani leite manipur government am khatan akhoi apa mama thing ra ga di yaro aduna madu akhoi request objeri adu thinge ada thinge na tawdana without authority natna tawsima tawbigunu adu sharukte akhoi government da hai busi se smai don like tambagi natraga adu tawbagi lambi sinbagi si dakar sarkar na masi ingjan biyo si tawbiyo akhoi da haibiro akhoi na tawba ba akhoi gi level akhoi hona jage natadana adu thinge ne ra chala ga masa makun na lo paira tamna di thabal jongam thabal siliba kangbu no gonjal laga mai thabal ai dong khuna ram di kamai tong thabal jongba gi kaino maya instrument maya mai thari badu adu ai dur na thai sa da na harol mui khungi group am leiram na tana na tong na ro ne du kamai tong ni lawless ki unnecessary du de koi government chi medu ai tolerate toroi amna ai wakhong presentation hamjage hai nai honorable cabinet collection ga mayam munna tanarba matung da khanarba matung da koi officials in tanar matung da lakadaba 100 days da koi kaidau sige corruption gi na kaidau sige drug gi na kaidau sige satra sati gi na kaidau sige haina to ne matam gi oina koi sumaina apun ba cabinet gi decision ji mayam thangan jarka